Tara suba Manipur Legislative Assembly gi tarom do suba session nga silo shilagani. Pau sandong pizari. Tara suba Manipur Legislative Assembly gi tarom do suba session nga silo shilagani. Sa itara ga mga gi matungda BJP gi MLA ani Assembly asida saruk yaki. Sakhiba February ki tang tara ga mapandagi sa tharkiba Assembly gi mifam asida punna sitting tara mathoi leki ahobuni mita Governor gi address piki supplementary demands programs 2015-2016 budget estimate 2015-2016 amadi demand for access grant 2012-2013 present tauki lebak ki kanara bo wafam kaya Assembly gi mifam asida khanaki Hana Lok Sabha gi MP Oramba miyam na PS sangma harga khangnaba purno egetok sangma ngasi ayuk pung 13 tapa matamda Delhi gi Ram Manohar Lohia Hospital da lekhidre masagi sahi humpunipan sukre mahak lising masamapan marputra truk tagi lising masamapan marputra kanipan phauba Lok Sabha gi speaker oramki Impal Post Office ta Director oina thau puriba Binod Kumar na mahak staff singda maram sadana awaba pi amadi staff nupi singbo hantaba mi yengi habagi maral da ngarang dagi hauna All India Postal Employee Union na Director Binod Kumar gi mayok ta sangsin ba khongjang gi saruka moina ngasisu Postal Service ki thabak sing leptana office mamangda khongjang sangsin ki Sub Office amadi Branch Office singda su thabak lepagi khongjang sangsin khre Union gi Secretary na Bachandrana sangshiliba khongjang asigi matangda Yanaba Purakna Hotaduna Lading Cherekta Director na Maram Piramdana Manipur Taduk Lagasalam Le Haiki. Pim Asdagi staff sing the Tabak Lepagi Kongjang Junction Lakpani Hana Pondorkli. Ada kau nak ibudi magi misbehave over attitude tu, aku nak yang seriously condemn tahu yang ini. Aduga mana DPS Manipur Division na aku di victim oriba nupi macam ada police tahu betul ini aku ni mangda. Adu hai ini aduga masih aku di Manipur lagi transfer tahu biu. Aduga aku amuka magi matakta rule na piba. Aduga macam singgu preview dismiss singgu lobby hai ini. Aduga aku hari posting je aku staff pun namangna yaraga pastor matungda ngasi uksi aku gi asada mag unaraga karigama development purakadra ana khandon laksabani adu madi lona ba flight tonga selame pungnipan makhaida adegi aku gi thabak sugane toromba staff singsu kurang khosaw nang ngasi di magi mong sida aku thabak lepagi thabak si sang khonjangi sangsim bani All India Postal Employee Union Northeast Circle gi Organizing Secretary NK Gojendrona Director Binod Kumar na staff nupi amabu nupi oibigi izat yengdana ngang sakhibagi thong yaningde Binod Kumar transfer tawdriba phawba khongjang changsin gani haiki Tawa demandi mahaksina Manipur gi transfer sakti phawdi koi thabak sukhra habje koi aseng warep ni maga koi thabak sumina ngamaroi Manipuri khunai bandana yangba nupi bandana yangba bazar mayam ka nupi bikai biba sikoma director si Manipuri chakhigadane haibse koi arepa koi gi phirem ni mak sakti phawdi Manipuri transfer tawdi phawdi ai koi thabak lekhigani Impal West ki wena Sarva Shiksha Abhiyan gi makhada mayang Impal gi Haigul Jangbida hangliba Kasturba Gandhi Balika Vidyalaya asigi lisingani tarahumdoi lisingani taratruk phawgi paisa School Management Development Committee khangandana lokthok lamle amasung sizinaram le haina RTI activist CS Sanjoy Singhana RTI gi kuthang da thigat patak khanglak le hari School Management Development Committee da school asigi financial management amadi sangwa sagatpagi thika gi work order phawba sinarabasu Management Development Committee gi thau puriba mioi amata khanghandre yamna angakpa amana Vidyalaya asigi attendant registrar ani sui hari Vidyalaya asigi warden na attendant registrar ama pai aduga atopa amana attendant registrar amaduna head mistress in charge na pai hari Vidyalaya asigi oiba masagi oza amadi ate staff sing ama phawba hapte hojik leiriba oza sing asi Manipur Sarkar gi atopa school sing digi wairaga sizinabani hari Manipur Sarkar na thuma matamda miyeng sangduna Vidyalaya asibu apaba maikei da purakna nam honabiu hari hoju pawgi marak thana tena break amatan mominasi Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist.
Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabashu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi nadringai da saksal hobana hena fai Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare tagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you India gi ahanba national awardee government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact of you. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal amuko taran moksani film ki thabak tawriba miusingda sel gi demand tawriba si handok piduna mahusagum Manipur da film ki thabak thorom sing maning tamna tohon biu haina kurai thoding zam lekai degi an them indrajitna ISTV news gi miam gi kholau people's voice ta phongdorli Jumban tawriba asi Manipur waja miyam na waja faujai manam aduna Manipur miyam da mi painari ba asi athu matamda jaba asi gianga handopiduna awaba asi kohan bituna paja miyam apin tawjari thasgi manga dagi nungthil pung ama phawba nungthil pung manga phawba amasung thasgi manga gi ayuk pung mapan ga minute nipu manga dagi nungthil gi pung mari makai phawba 1 kb harangoi thong feeder checking amasung repairing gi damakta shutdown tawgani masina maram oiraga feeder asina konbe area da mai phangloi hari Rajiv Gandhi Khel Abhiyan gi makhada Imphal Sathari National Level North East Sports Games ta Manipur na hoju phawda punna goal taraga mathoi phangmangam khre ngasi nupa gi meter chanipan gi race ta Manipur gi N konungjaw amadi nupi gi da N sawbana goal logduna Manipur gi apunma goal masing tara mathoi sukibani nupa gi meter chamagi meter chanipan gi lamjana sida Mizoram gi VJ Latpeka amadi Meghalaya gi request me anina silver medal amadi bronze medal phangki nupida Sikkim gi Mangli Tamang amadi Tripura gi Fatima Begum na silver medal amadi bronze medal mathang na phangki nupi gi shot put masana da Mizoram gi Rameng Mauri Saitona goal Manipur gi Hwanekim Samte amadi ke Romulana silver amadi goal phangki nupa gi Hajam da Tripura gi Litan Dev Barman na goal Manipuri Rajkumar Warepam na silver amadi Tripura gi Jiten Dev Barman na bronze phangki nupi gi football da Manipur na Tripura bu Panjil tara sinoda maithiba piduna Arunachal Pradesh na Sikkim bu taruk sinoda amadi Meghalaya na Mizoram bu goal ani amada maithiba piduna semi final changkhre Manipur na maithiba pikhra Tripura team su point ta yengnar matung da semi final changkhre ngasi ayuk sana ki hockey masana da Mizoram na Assam bu Panjil taruk sinoda maithiba pikhre Kajulo silpa da maro paw amukan pizari Tara suba Manipur Legislative Assembly ki tarahum de suba session ngasi losilagani. ISTV ki pawmiyang tayo beri bersama kan kulum tori.